Good morning, friends. Ngasi corona virus si matang na kara kamdouri ke do yengminarasiga friend. Corona virus na sida corona virus na Google toram manai ko hajata to refresh to. Video se minute yam sang basu ai khang de yengminaras. India masa kun mathoi China da student ko stuck tawr lai kun ming airport ta la pe adra hai ni na minute tarung mang da na koi coronavirus se hamda coronavirus ke hamda tholakane na one tour gi banpa do lai dabdagi noi tabam di showning ba thuen hai North Korea da kai report among tawdri no na sida su yaw North Korea ko North Korea da thoini quarantine tawba ship cruise ship su mi ni phuma thoi ma tawre hai phang hai internet ke on ang da pai kari hai Yes, 30,000 euro and cases confirm with Koi safety tip ke haga de koi khodiam handok pi hai bani ko ising ga sapon ga to khud to na ha mi gai fare na virus to khud te yaw tre na ko loko matam da nose kumba koi na to na madi ya mention bi hai bani ko loko matam da tissue natraga koi smaina khud na smaina to khanjan bi wa ada mi anaba mi ga su yamna close contact dai no ai lok thungam mane phagare na to na tang mahi seli ado phagare bai de ado sanga sa da yam phajana thoroughly cook meat and eggs ai ko yerum mo siri any flu gi ne ro unprotected contact with live animals su sanga su yamna sanna biru no haibni ga ado le na ko friend ado sigi je angte yeng je Indian student gi kamai tem Coronavirus 21 Indian students stuck at China's Kunming airport. You have updates.
ꯑꯁ ꯃꯤ ꯁꯤꯕꯁꯦ 645 ꯁꯨꯔꯦꯕ ꯁꯤꯔꯤꯁꯦꯀꯣ ꯑꯗꯨꯒ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯀꯦꯁꯇꯤ 30,000 ꯁꯨꯔꯦ ꯏꯟꯗꯤꯌꯥꯗ 3 cases of infections were reported all from ꯀꯦꯔꯂꯥꯗꯩ ꯈꯛꯇꯪꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯏꯟꯐꯦꯛꯁꯟꯁꯦ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯦꯔꯂꯥꯗꯒꯤ ꯈꯛꯇꯪ ꯏꯟꯐꯣꯔꯝ ꯇꯧꯔꯦ ꯔꯤꯄꯣꯔꯠ ꯐꯪꯉꯦꯕ ꯑꯗꯨꯅꯅꯤ ꯐ꯭ꯔꯦꯟ ꯑꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯂꯦꯟ ꯑꯅꯤ ꯄꯥꯏꯁꯜꯂꯨꯔꯦ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯂꯧꯊꯣꯛꯎꯔꯦ ꯃꯣꯏ ꯋꯤꯁꯜ ꯕ꯭ꯂꯣꯋꯔꯗ ꯁꯤꯈꯤꯕꯗꯩꯀꯣ ꯀꯣꯔꯣꯅꯥ ꯀꯃꯥꯏꯅ ꯊꯣꯛꯍꯜꯂꯝꯃꯤ ꯀꯣꯔꯣꯅꯥꯅꯦꯅ ꯋꯥꯔꯟ ꯇꯧꯔꯝꯕ ꯅꯨꯄꯥꯗ ꯁꯤꯈꯤꯕꯗꯒꯤ ꯆꯩꯅꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯣꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯁꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯤꯁꯜ ꯕ꯭ꯂꯣꯋꯔꯗꯣ ꯇꯥꯕꯤꯔꯝꯗ꯭ꯔꯤꯔꯣ ꯀꯩꯅꯣ ꯈꯣꯠꯂꯣ ꯑꯗꯨ ꯍꯥꯏꯗꯣꯏꯅꯣ ꯌꯨꯍꯥꯟ ꯔꯥꯎꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯧꯈꯠꯂꯦꯅ ꯍꯥꯏꯁꯦꯀꯣ ꯃꯣꯏ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯅꯕꯅꯦꯕ ꯃꯥꯁ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯦꯠ ꯗ ꯁꯦꯟꯇꯔ ꯃꯣꯏꯅ ꯁꯤ ꯀꯧꯈꯠꯂꯤ ꯃꯌꯥꯝꯁꯦ ꯕꯦꯁꯤꯛ ꯀꯤꯌꯔ ꯄꯤꯕꯗꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯤꯕ ꯉꯝꯒꯗ꯭ꯔꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕꯀꯣ ꯃꯣꯏꯅ ꯀꯧꯈꯠꯂꯦ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯗ 70 ꯃꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯟꯈꯤꯕꯅꯦꯕ ꯅꯪ ꯂꯥꯡꯅꯣꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯤꯁꯜ ꯕ꯭ꯂꯣꯋꯔꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ SARS-ꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯚꯥꯏꯔꯁ ꯑꯅ ꯍꯥꯏꯒꯤ ꯅꯨꯄꯥꯗꯣ ꯃꯥꯁꯨ ꯌꯥꯎꯅ ꯂꯩꯈꯤꯗ꯭ꯔꯦꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯤ 700 ꯍꯦꯟꯅ ꯁꯤꯔꯦ ꯀ꯭ꯋꯥꯔꯟꯇꯥꯏꯟꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯦꯜꯊ ꯑꯣꯐꯤꯁꯤꯌꯦꯜꯁ ꯃꯌꯥꯝꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯨꯅ ꯗꯥꯏꯒꯅꯣꯁ ꯇꯧꯅꯕꯁꯤꯅꯦꯕ ꯁꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯥꯗꯣ ꯈꯪꯅꯕꯀꯣ ꯑꯗꯨꯅꯦ ꯋꯨꯍꯥꯟ is told to round infected from mass quarantine ꯀꯦꯝ ꯇꯧꯅꯕ ꯏꯟꯐꯦꯛꯇꯦꯠ ꯔꯦꯁꯤꯗꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯧꯈꯠꯂꯒ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯊꯝꯗꯣꯏꯅꯤ ꯆꯩꯅꯥ USꯀꯤ ꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯒꯤ ꯑꯣꯏꯕꯩꯅꯤꯗꯅ ꯃꯤ ꯇꯤꯀꯦꯠ ꯀꯛꯎ ꯃꯌꯥꯝꯁꯨ ꯔꯤꯐꯟ ꯇꯧꯅꯕꯁꯦ ꯔꯤꯐꯟ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯍꯦꯟꯒꯠꯂꯦ 500% ꯍꯦꯟꯒꯠꯂꯦ ꯍꯥꯏꯁꯨ ꯑꯗꯨꯅ ꯁꯤꯁꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯦ ꯔꯤꯁꯥꯔꯁ ꯇꯧꯔꯤꯁꯦ ꯃꯣꯏ ꯐꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯅ꯭ꯌꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤꯅꯦꯅ ꯁꯤ ꯌꯥꯎꯔꯤꯁꯦ ꯃꯤ 70 ꯁꯤꯈ꯭ꯔꯕꯅꯦ ꯉꯔꯥꯡꯗꯨꯗ ꯑꯗꯨꯒ 3,100 ꯅ꯭ꯌꯨ ꯀꯦꯁꯦꯁ ꯏꯃꯔꯁ ꯉꯔꯥꯡ ꯄꯨꯡ 24ꯁꯤꯗ ꯁꯤ ꯃꯣꯏ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯐꯅꯌꯥꯝ ꯇꯧꯔꯦ ꯑꯗ ꯃꯤ ꯁꯤꯔꯤꯁꯦ ꯍꯧꯖꯤꯛꯇꯤ 650 ꯍꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ 69 of newly reported ꯑꯩꯈꯣই ꯃꯤ 64 ꯑꯃꯗꯤꯀꯣ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯣꯐ ꯗ ꯑꯥꯎꯠꯕ꯭ꯔꯦꯛꯁꯦ ꯑꯩꯈꯣꯏ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯁꯤꯗ ꯊꯣꯛꯏꯅꯤꯗꯅꯀꯣ ꯁꯤꯒꯤ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯇꯅꯦꯕ ꯍꯥꯔꯠ ꯑꯣꯐ ꯗ ꯑꯥꯎꯠꯕ꯭ꯔꯦꯛ ꯍꯥꯏꯁꯦ ꯃꯣꯏ ꯍꯨꯕꯩ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯄ ꯖꯒꯥ ꯍꯨꯕꯩ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯤ ꯄ꯭ꯔꯣꯚꯤꯟꯁꯁꯦ ꯁꯤꯗꯩꯁꯤꯗ ꯆꯩꯅꯥꯒꯤ ꯃꯣꯏꯒꯤ ꯖꯒꯥꯁꯤꯒ ꯂꯝꯁꯤꯗꯅꯦꯕ ꯊꯣꯛꯏꯁꯦ ꯁꯤꯁꯤꯅ ꯁ꯭ꯋꯥꯏ ꯏꯄꯤ ꯁꯦꯟꯇꯔꯅꯦ ꯃꯌꯥꯏꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯇꯣꯞꯄꯗꯁꯨ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦꯀꯣ ꯖꯦꯂꯤꯟ ꯍꯦꯂꯥꯡ ꯒ꯭ꯋꯥꯡꯗꯣꯡ ꯈꯥꯏꯅꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇꯁꯨ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦꯅ ꯍꯥꯏꯔꯤꯁꯦ ꯃꯤ ꯐꯤꯂꯤꯄꯤꯟꯁꯇ ꯍꯣꯡꯀꯣꯡꯗ ꯂꯩꯇꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯇꯣꯞꯄ ꯆꯥꯏꯅꯤꯁ ꯄ꯭ꯔꯣꯚꯤꯟꯁ 200 cases outside of ꯆꯩꯅꯥꯗꯁꯨ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯀꯩꯅꯣꯅꯤꯀꯣ ꯏꯟꯐꯦꯛꯁꯟ ꯊꯣꯛꯏ ꯍꯥꯏꯅ ꯌꯥꯎꯔꯤꯅꯤꯀꯣ
ꯃꯤ ꯂꯩꯈꯤꯕ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯁꯨ ꯃꯁꯤꯡꯁꯦ ꯇꯥꯅ ꯍꯥꯏꯔꯕꯅꯦꯅ ꯍꯥꯏꯔꯤ ꯇꯦꯁ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅꯁꯨ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯃꯁꯤꯁꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤꯁꯤꯀꯣ ꯏꯟꯗꯤꯌꯥꯗꯕꯨꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯤ ꯃꯤꯁꯦ ꯐꯅꯌꯥꯝ ꯂꯩꯇ꯭ꯔꯦꯅ ꯍꯣꯏ ꯐꯔꯦ ꯃꯁꯤꯅꯤ ꯑꯣꯏꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛꯑꯒꯦ